ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯅꯣꯛꯅꯗꯣꯏꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯖꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯆꯤꯟ ꯇꯣꯡꯕꯤ ꯃꯧ ꯈꯔꯗꯤ ꯍꯟꯗꯛ ꯆꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯅꯤꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏꯗꯤ ꯃꯤ ꯄꯨꯟꯕ ꯌꯥꯗ꯭ꯔꯕꯅꯤ ꯆꯥꯏꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯗ ꯁꯅꯥꯇꯣꯝꯕꯤꯅ "ꯅꯠꯇꯦ, ꯃꯅꯤꯗꯨꯕꯨ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯁꯤꯅꯤꯗ, ꯆꯥꯎ ꯍꯦꯟꯗꯕꯤ ꯈꯣꯡꯅꯦꯝ ꯑꯃ ꯂꯧꯔꯅꯤ ꯆꯦꯜꯂꯛꯏꯕꯗꯨꯕꯣ"꯫ ꯆꯥꯎꯕꯤꯇꯣꯟꯅ "ꯑꯗꯨꯅꯦ, ꯀꯔꯤ ꯈꯨꯅꯦꯝ ꯆꯥꯅꯦꯝꯅꯣꯃꯤ, ꯃꯅꯤꯒ ꯂꯦꯞꯃꯤꯟꯅꯕꯗ ꯃꯅꯤꯒꯤ ꯈ꯭ꯋꯥꯡꯗꯕꯨ ꯂꯩꯅꯦ꯫ ꯃꯅꯤꯁꯨ ꯄꯪꯋꯥꯡ ꯋꯥꯡꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦꯕ, ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯌꯦꯡꯐꯝ ꯂꯥꯛꯐꯝꯒ ꯈꯪꯗꯦꯗꯩꯗꯤ. ꯅꯣꯟꯊ ꯃꯥꯗꯤ ꯌꯦꯡꯕꯗꯅꯦ, ꯃꯥꯗ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗꯩꯗꯤ ꯈ꯭ꯋꯥꯡ ꯑꯁꯤ ꯅꯥꯔꯕꯅꯤ ꯃꯤ." "ꯑꯗꯨꯅꯤ ꯏꯆꯦ, ꯑꯩꯁꯨ ꯈ꯭ꯋꯥꯡꯒ ꯅꯥꯔꯕꯅꯤ. ꯈ꯭ꯋꯥꯡꯁꯤ ꯍꯦꯛ ꯀꯣꯜꯂꯒ ꯌꯦꯡꯗ꯭ꯔꯕꯗꯤ ꯃꯁꯛꯇꯣ ꯐꯖꯅ ꯎꯒꯦ ꯐꯪꯗꯤꯌꯦ. ꯏꯆꯦ ꯆꯥꯏꯕꯤꯗꯣ ꯃꯤ ꯅꯣꯛꯅꯕ ꯌꯥꯝ ꯀꯟꯕꯒꯤꯅꯤ. ꯃꯃꯧ ꯅꯨꯄꯤ ꯆꯥꯎ ꯍꯦꯟꯗꯕꯤ ꯀꯣꯂꯤ ꯑꯃ ꯐꯪꯂꯤꯕꯗꯣ ꯑꯩꯗꯤ ꯀꯂꯛ ꯇꯨꯝ ꯄꯦꯜꯂꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯃꯥꯅ ꯃꯤ ꯅꯣꯛꯅꯕ ꯀꯟꯃꯟꯕꯒꯤꯅꯤ ꯃꯃꯧ ꯅꯨꯄꯤ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕꯤ ꯑꯃ ꯐꯪꯂꯤꯕꯗꯣ. ꯃꯤ ꯅꯣꯛꯅꯕ ꯌꯥꯝ ꯀꯟꯕꯅꯤ. ꯃꯤꯒꯤ ꯃꯆꯥ ꯑꯁꯣꯏꯕ ꯑꯝꯇ ꯎꯕ ꯌꯥꯔꯣꯏꯕ, ꯅꯣꯛꯅꯗꯣꯏꯒ ꯑꯃꯨꯛꯇꯣꯏꯕ ꯌꯥꯝ ꯇꯧꯕꯅꯤ." ꯑꯁꯨꯝꯅ ꯆꯥꯏꯕꯤꯒꯤ ꯃꯃꯧ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯗꯨꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯀꯌꯥ ꯉꯥꯡꯅꯔꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯆꯥꯏꯕꯤ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔ ꯃꯇꯨꯡ ꯃꯌꯨꯝꯗ ꯁꯥꯎꯔꯤ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯏꯁꯧ ꯇꯧꯔꯤ꯫ ꯆꯥꯏꯕꯤꯅ "ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ, ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ, ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯂꯦ, ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ." ꯃꯄꯨꯔꯣꯏꯕ ꯕꯤꯅꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯒꯅꯤꯒ ꯈꯪꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯌꯨꯝꯁꯤ ꯍꯜꯂꯛꯂꯒ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕꯅꯦ ꯍꯥ? ꯍꯩ, ꯃꯃꯥ ꯅꯪ ꯐꯨꯔꯛꯇꯅ ꯇꯣꯛꯀꯅꯤꯀꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ. ꯏꯃꯨꯡ ꯆꯪꯗꯨꯅꯅꯦ ꯆꯥꯛ ꯄ꯭ꯔꯞ ꯊꯣꯡꯁꯨ." "ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯕ? ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ. ꯆꯥꯛꯀꯅꯦ ꯅꯣꯏ ꯊꯣꯛꯄ ꯊꯣꯡꯅ ꯆꯥꯅꯧ." "ꯃꯃꯥ, ꯍꯅꯨꯊꯪꯁꯤꯗ ꯐꯨꯕꯤꯌꯨ ꯑꯣꯏꯗꯅ ꯑꯩꯉꯣꯟꯗ ꯆꯩ ꯀꯟꯅ ꯅꯤꯔꯛꯀꯅꯨꯀꯣ. ꯑꯩ ꯅꯪ ꯐꯨꯅꯤꯡꯗꯦ." "ꯃꯣꯏ ꯃꯄꯥ, ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇꯪ ꯉꯥꯡꯂꯨ. ꯑꯩꯁꯦ ꯃꯩꯊꯛꯇ ꯅꯦꯠꯂꯒꯅꯦ ꯂꯥꯛꯂꯤꯕꯁꯦ. ꯊꯥꯎ ꯑꯃꯨꯛ ꯍꯩꯖꯤꯜꯂꯛꯂꯅꯨ ꯀꯣ, ꯊꯥꯎ ꯍꯩꯖꯤꯜꯂꯛꯂꯅꯣꯕ. ꯆꯥꯏꯕꯤ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯅ ꯒꯔꯪ ꯆꯥꯛꯂꯛꯂꯕꯗꯤ ꯉꯁꯤ ꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯒꯅꯤ." ꯑꯩꯁꯤꯕꯨ ꯃꯥꯅ ꯉꯝꯕꯒꯤ ꯃꯑꯣꯡꯗ ꯋꯥꯒ ꯉꯥꯡꯉꯤꯅꯦꯕꯁꯦ. ꯑꯩꯁꯦ ꯅꯪꯕꯨ ꯀꯥꯎꯔꯒ ꯅꯄꯥꯝꯗ ꯇꯥꯟꯕ ꯉꯝꯂꯤꯕ ꯅꯨꯄꯥꯅꯤ. ꯌꯥꯝ ꯍꯧꯒꯅꯨꯀꯣ ꯑꯌꯨꯛꯁꯤꯗ." ꯇꯥꯟꯖꯥꯗꯨꯗ ꯃꯅꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯅꯣ, ꯅꯣꯡꯉꯥꯟꯕꯇ ꯉꯥꯏꯔꯤ ꯏꯁꯧ ꯏꯔꯥꯡꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯏꯃꯥ, ꯆꯥꯛ ꯊꯣꯡꯉꯨ, ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ." "ꯅꯪꯒꯤ ꯃꯔꯝꯒꯤꯅꯦ ꯑꯩꯅ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯂꯤꯕꯁꯦ, ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ?" "ꯀꯔꯤꯅꯣ ꯏꯃꯥ, ꯑꯩꯅꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯁꯨ ꯇꯧꯈꯤꯗꯦꯗ." "ꯏꯄꯥꯒꯤ ꯃꯅꯤ, ꯅꯃꯥꯁꯦ ꯉꯥꯎꯔꯕꯅꯤ, ꯆꯩ ꯌꯥꯝ ꯅꯤꯔꯕꯅꯤ ꯅꯃꯥꯁꯦ." "ꯃꯣꯏ ꯃꯄꯥ, ꯅꯪ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯅꯊꯧ ꯂꯩꯇꯕꯒꯨꯝꯅꯦ ꯃꯤꯒꯤ ꯋꯥꯗ ꯌꯥꯎꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ, ꯆꯠꯊꯣꯛꯑꯁꯦ." ꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯈꯖꯤꯛ ꯏꯟꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯈꯨꯗꯣꯝꯕꯤꯌꯣ ꯀꯩꯋꯣ ꯇꯧꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯦ ꯀꯥꯏꯅ? ꯅꯪꯅ ꯅꯇꯨ ꯀꯣꯂꯤ ꯑꯃ ꯄꯨꯔꯛꯇꯅ ꯑꯩꯒꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯦ. ꯑꯁ꯭ꯋꯥꯏ ꯐꯥꯎ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ. ꯃꯁꯤꯗ ꯑꯃꯅ ꯑꯃꯨꯛ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯗꯣ ꯆꯥꯎꯕ ꯍꯦꯟꯗꯦꯌꯦ, ꯁꯤ ꯉꯥꯛꯇ. ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ." "ꯍꯦꯔꯩꯃ, ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏꯗꯣ ꯈꯔ ꯅꯦꯝꯕꯒꯤ ꯋꯥꯅꯤ. ꯃꯁꯛꯀꯗꯤ ꯃꯥꯗꯧꯅ ꯐꯖꯕꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯤ ꯑꯝꯇ ꯂꯩꯔꯝꯃꯣꯏ, ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ." "ꯑꯣ, ꯄꯥꯝꯗ꯭ꯔꯦ. ꯅꯣꯟꯊꯔꯒ ꯌꯦꯡꯗ꯭ꯔꯕꯗꯤ ꯎꯗꯕ ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯕꯗꯣ, ꯃꯁꯛ ꯐꯖꯕꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ." "ꯌꯥꯔꯦꯃ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯣꯏꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯂꯣꯏꯔꯥ, ꯑꯩꯅꯗꯤ ꯄꯥꯝꯃꯦ. ꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯈꯨꯝ ꯆꯪꯂꯒ ꯆꯥꯛꯇꯨꯝ ꯊꯣꯡꯗꯣꯛꯂꯨꯔꯣ." ꯁꯤ ꯍꯥꯏꯔꯝ ꯃꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤ. ꯆꯥꯏꯕꯤ ꯃꯥꯗꯤ ꯂꯩꯍꯧꯔꯤ꯫ "ꯍꯩ ꯃꯤꯇꯥꯡꯕ, ꯅꯪ ꯍꯌꯦꯡ ꯅꯇꯨ ꯀꯣꯂꯤꯗꯣ ꯄꯨꯔꯒꯅꯦ ꯆꯥꯛ ꯏꯟꯕꯤꯌꯨꯀꯣ ꯅꯪ." ꯕꯤꯅꯣꯏꯅ "ꯁꯨꯃꯥꯡꯅꯦ ꯇꯧꯔꯤꯕꯁꯤꯁꯨ ꯆꯩꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ. ꯁꯝꯕꯟ ꯈꯥꯔꯤꯕ ꯋꯥꯁꯥ ꯁꯥꯖꯩꯁꯦ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯁꯠꯂꯒꯦ." "ꯃꯣꯏ ꯃꯄꯥꯗꯤ ꯁꯝꯕꯟ ꯈꯥꯔꯤꯕ ꯆꯩꯁꯦ ꯀꯔꯤꯒꯤ ꯁꯠꯇꯣꯏꯕ?" "ꯀꯔꯤ ꯑꯣꯏꯅꯤ, ꯅꯪ ꯐꯨꯅꯕꯅꯤꯗꯅ." "ꯏꯁ, ꯅꯪꯅ ꯐꯨꯗꯣꯏꯕ ꯉꯝꯂꯅꯤꯀꯣ ꯌꯥꯝꯅ." "ꯑꯣ, ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ. ꯆꯩꯅꯒ ꯐꯨꯔꯣꯏ. ꯈꯣꯡꯗ ꯇꯣꯡꯂꯤꯕ ꯁꯟꯊꯤ ꯅꯦꯠꯂꯨꯕ ꯐꯦꯅꯥꯠꯁꯤꯅ ꯍꯦꯛꯇ ꯁꯠꯂꯒ ꯀꯟꯊꯕ ꯇꯥꯔꯦ." ꯕꯤꯅꯣꯏ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯦꯅꯥꯠꯇꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯏꯕꯤ ꯄꯥꯈꯠꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯅ "ꯍꯤꯡꯆꯥꯕ, ꯎꯁꯥ ꯃꯣꯠꯅꯕ
สันทีดีไรอามังวันนี้เล่มนี้เนี่ยมวยสุขขังเดบะพี่นาตุนั่นเนี่ยกันนี่ไก่น่ะนั่งก็นั่งฮันุบะนั่งไอ้เนี่ยสาวตัวน่ะตุ้มลิงไงนักเขาดูมีดแล้วก็ฮัจันนี่ก็นั่งมาชินจิกายาดันเฮ้ยไงคนนี้สิกินมีดแล้วเขาดิสิอาสมน้ำมาตำคราสุฮาวครีอาศิติมันนี่มาดินุสิถอยมาบ้านนี่กีให้สิงใครปูบันนุมิดนี่นุป้ามายุ่งกีนุปีมีมเดสักกีบสิงเงินดุสุฮัลักนารีไซบีไม่ท่องดูยามสาวนันนี่สังลักลีบดูบินอยมากินุปีดีเองละกะยาเรดมาคราสาวรบุดีคราก็คุยเรื่องอะไรบ้างนะไม่ตัวสาวบกิสุปเดออามุกเกนคุยครีการีกีไม่คุยบ้าคุยยังคุยสนุกสุดยามน่ะสาวนึงมาสิบุไอ้ที่สาวคิดเอาดิมากิมาตัวตัวไอ้บุมียามมังดีอยู่นี่เป็นนัดนับบุกตัวคราสุพรรณขันมาตมุกเกดูกิมามานังช่วยบ่อยหรือไม่ดีน้องวันเด็กดีมาเนี่ยนี่ใกล้เริ่มดอรินเนี่ยมาม่าป้าหันหลังไปกิมาโคลตาบันตุดามันนี่มุงเด็กทุกหลังตุนะฮารามาม่าโดนสินว่าหังเลยมาน้ำมุงนุปิดบุกำดกนั่นดิพะเจ้าบระบะโอ้พะเจ้าเร่ยังพะเจ้าเร่พี่ดูบุกะสุโรยังพะเจ้าเร่ไอ้หนุ่ยมาอีสาวสาวริมดูนั่นดิอีมาหนังสิบุนุปิดจุบอีสาวตัวหลังแล้วสมเลยหนึ่งบระบะหลังน่ะบัดดีนุ่ยสินมันนัดรอนั่นดิสิบุไอ้เนี่ยหลังหนึ่งนั่นหลังหรือไม่อีสาวไรบัดดีอีปากิมาเนี่ยน้ำมากิสาวเสนุมินี่หุ่นดีหลังคิดออกมาดิวัวโดมารำดูการิกินให้สิ่งใครสักครั้งก็อีสาวตัวรู้กันหรือไม่เสนุปีไม่ยุ่งเนอะการิให้รักปกินออกมารำได้ให้ดูเนอะอีสาวตัวสุดหลังนึกเลยบีนอยนักคุมเกต้าบกะใส่บีมาหน้าหน้าพัดเอกตะคุมเลยอีบุงอ่ะนั่งกินนุปีดัวอีกไก่พยายามนักขังเด่นไอ้นั่งใส่สัตว์ลำได้เสียลปีบะนั่นตัวคนยิ่งดูกินมันนักแต่เนี่ยสังหลุเร่แล้วก็โซโล่ให้กับสังมินะมันอะดามากิพมุงดามาม่านบีคราก็พัมละกันเลยนะไอ้สังนักปูบัดดูดาเซลปีดาวเรสิขังบักนางฮารอยมาตากุมพัมุงดูได้กินเนี่ยเปรบกุมท่าดูหลักบัดมาซานอิลีบผีดูดเนี่ยปัลละก็อิมังสิดาอุกลักเย็ดตุสิลักลิบันสิดาบูกันน่ะสาวรีดาวรีโนไอ้ดิโซโล่ให้กิมาบังบีอิมัยเสียทำพัมเลยทรัพย์เนี่ยอีกไก่บัดมันนี่ขังนุ่งนุ่งละกันเอาจะตัวรำนี่มาดูอภิปิโดใจบีมาซาดมาไม่ไปนี่ยังละกันนั่งน่ะฮาราวรีบัสเนี่ยการีดาฮะนั่นเด็ไอ้น่ะมีมังโซปัสซิกิโร่นั่งน่ะฮาราวรีบัดบัวดูกินเนี่ยเดี๋ยวไปปะยาร์มาม่านุ่งชาหนักนุ่งซาซากันเลยพอดีอาบุกเตอตุมิเลยเนี่ยสิไอ้พี่ก็เซ่คงตกละกันแง่เตออุ้ยรู้กี่ลองนั่นแหละนุโก้สีไฮรัมบินอยสังคีใจบีนะอีไม่บุงอ่ะเขาจิสุมาตำเลยนั่งบัวอะตัวปวังเจ้าบินุปีมอยนี่เล่าสิเนี่ยอีสิ่งบัดนั้นมาเผาว่าทางมังกรเลยเดี๋ยวบินุปีตัวเล่าเรื่องอะใครตรงนี้ซาบติงนั่นนะบัดนี้อิงดีกว่ามากูยังลำได้สิเด้อว่าที่ยังงางว่าซาดงอีสิ่งสุกไปกี่บัวนุสิทุนงำจะสู้มาเลยบิสิอีมาเนี่ยอันตุ้มสุกละสวยกี่ว่าให้ใครดูไฮรัมมามากี่ปากคงกังไฮรัมดามันนี่มุงเดสันคีใจบีสาวเหล่าเขาดีอีสิ่งสุกปะไก่สุกแล้วนี่ก็ยามสุกแล้วนี่สิได้ดีอย่างก็น่าตู้คนนี่ตัวเฮหลักปะกะไอ้ดีอีมึงกี่แต่บอกมันน้ำแต่ยาไม่ต้องบุญอีสิ่งสุกปะไก่นะอสุมนะมาแต่มาในเล็บตัวสักขีบนะมันนี่มันนุ่งสีถอยมาบานในสุลุหงลำมีใจบีมาดีมามองหลักปะดกี้หันดกี้อีสาวหลังไม่เห็นกันครีมางานอีสาวก็บนมิตุนี่มันนี่มามากี่มันนักแต่สังกัตุนให้เลยมาสวมเดอไอ้คุยกันเดอเดี๋ยวจะวิโรการีกินเนาะไอ้พี่ลุยสิลีเย่สังเดอีมานังสิลีอันตัวมันคุยรู้แค่ตัวแค่หัวโดมารำดูการีกินเนาะให้บ้าน้ำมันนุปิโดพี่ดูสองมันเดินอินไปอยู่จีอีมาเนออันตัวอินบิรุล่ะมาสานนุปิสินะมาอยากได้คาราคิดเห็นจินปีอีให้บัดดีพี่ดอคาราปิกบ้ามารักไตเดินไปมาฮัดลักไปยัดรอการีกินส่งบ้าไปอีงามไว้ไอ้นุ่ยถูกปะเนี่ยถ้าดีเลยกันนุ่ยลูไอ้ช่างดีป่ะไอ้กีรีไอ้สุกีรีอีมานะพัสดุนะแกมพัสดุริกลักตุมล่ะสีหายมันนี่นะมาม่ากีขุดังตาไปจริงดูนะมวยกีกาตำนะปุเรกามานุ่งเดนี่นุ่งสีถอยพมังดูเล็บมาสากากาเห็นสานะจับบ้าวังไข่พีดูอินนับลักนาดูเลยรำมีตารีบมาตาวดูบดาไซบีสุกตกละกาลุยยังไงเดรปูน่าไม่เรียนช่วยนายบันนี่มาลิบสินุ่งสีถอยมันเอ็มน่ะดุมน่ะให้บดูดามันเอ็มน่ะพัดยังเลยมันนี่นะงางเดินเลยนะหนูยี่มาเลยก็ยิ่งมีหลักตัวเนี่ยเลยเลยมันสัมดีโลบสิพี่สินุ่งสีถอยนะยี่มาพี่สิน้ามันมาเสียอัมตะไปบิโรทุบปกินจบดียารุ่ยอัมตะทุบมินนะสินั่นเด็กสมัยนั้นสัตว์ทุบคุดิงกีพี่เสียไอ้หนุ่มอินด้วยระบะยานี่มาตรงนั้นดีมาเอาจะไปสู้
ꯑꯩꯅ ꯇꯥꯛꯂꯒ ꯃꯣꯏ ꯇꯥꯒ ꯑꯗꯨꯝ ꯏꯜꯂꯒꯦ ꯃꯆꯤꯟꯁꯤ ꯈꯨꯝꯃꯦ ꯌꯥꯝ ꯉꯝꯗꯧꯔꯤꯌꯦ ꯂꯥꯛꯇ ꯉꯥꯏꯔꯤ ꯌꯥꯝ ꯉꯝꯗꯧꯔꯤꯌꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯕꯅꯤ ꯁꯤꯕꯨ ꯆꯤꯟ ꯀꯟꯃꯤꯅꯦ ꯍꯥꯏꯔꯗꯤ ꯅꯃ ꯋꯥ ꯉꯥꯡꯖꯔꯣꯏ ꯋꯥ ꯉꯥꯡꯕꯒꯁꯤꯌꯥ ꯑꯣꯟꯊꯣꯛ ꯍꯩꯈ꯭ꯔꯦ ꯍꯩ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯆꯍꯤ ꯌꯦꯡꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯀꯨꯊꯤ ꯌꯦꯡꯕꯗꯨꯕꯨ ꯏꯃꯥ ꯌꯥꯎꯕꯤꯍꯧꯗ꯭ꯔꯕꯣ ꯍꯪꯉꯤꯁꯤ ꯈꯨꯝꯃꯣ ꯑꯩ ꯑꯄꯥ ꯁꯥꯗꯅꯅꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯅꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯍꯟꯗꯛ ꯃꯦꯔꯥꯗ ꯆꯍꯤ 38 ꯁꯨꯗꯣꯏꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯗꯤ ꯈꯨꯝꯃꯨ ꯊꯣꯛꯂꯕ ꯖꯥꯠꯅꯤꯗꯅ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯅꯪꯅ ꯆꯍꯤ 5 ꯍꯜꯂꯕ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯃꯄꯥꯝꯗ ꯆꯠꯄꯁꯤꯗꯅꯦ ꯃꯌꯨꯝ ꯊꯝꯃꯃꯁꯤꯀꯣ ꯄꯤꯛꯀ ꯄꯤꯛꯑꯦ ꯈꯨꯝꯃꯨꯁꯨ ꯑꯃꯨꯛ ꯊꯣꯛꯆꯤꯜꯂꯦ ꯌꯥꯝ ꯍꯩꯁꯤꯡꯗꯧꯔꯤ ꯅꯨꯡꯁꯤꯊꯣꯏ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨ ꯃꯥ ꯀꯔꯤꯁꯨꯗꯤ ꯍꯥꯏꯔꯛꯇꯦ ꯃꯅꯤꯅ ꯏꯃꯥ ꯅꯪ ꯑꯝꯇ ꯊꯣꯛꯈ꯭ꯔꯨꯁꯤꯅꯣ ꯐꯤꯒꯁꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯏꯟꯖꯧꯔꯒꯦ ꯀꯗꯥꯏ ꯅꯨꯄꯤ ꯐꯤ ꯃꯁꯤꯡꯗꯨ ꯄꯤꯔꯣ ꯁꯤꯁꯤꯗ ꯍꯩꯃ ꯍꯩꯃ ꯐꯤꯒꯁꯦ ꯃꯥꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯈ꯭ꯔꯦ ꯈꯨꯗꯣꯝꯕꯤꯗ ꯍꯩ ꯏꯃꯥ ꯏꯕꯨꯡꯉꯣ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯔꯨꯗ꯭ꯔꯤ ꯌꯥꯝ ꯉꯟꯃꯜꯂꯤꯌꯦ ꯅꯪꯅꯅꯦ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯂꯤꯕꯗꯣ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯂꯒ ꯑꯣꯏꯅ ꯇꯣꯡꯉꯨ ꯑꯝꯇ ꯀꯨꯝꯊꯔꯛꯎꯁꯤ ꯀꯨꯝꯊꯔꯛꯈꯨꯑꯣ ꯅꯨꯄꯤ ꯊꯣꯛꯁꯤ ꯂꯥꯎ ꯏꯃꯥ ꯅꯪ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯉꯥꯡꯍꯧꯒꯣꯀꯣ ꯐꯤ ꯏꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯤꯒ ꯅꯨꯡꯁꯤꯊꯣꯏꯒꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯄꯤꯛꯄ ꯃꯤ ꯂꯥꯏꯔꯨꯅꯨ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯁꯤꯃꯛꯅ ꯊꯣꯏꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯇꯧꯕꯇꯕꯨ ꯃꯤꯅ ꯉꯥꯡꯕ ꯈꯨꯗꯤꯡꯗꯤ ꯃꯍꯥꯛ ꯃꯆꯤꯟ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯅꯨꯡꯁꯤꯊꯣꯏ ꯃꯍꯥꯛꯁꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤꯊꯣꯏ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯏꯕꯤ ꯆꯪꯂꯛꯇꯨꯅ ꯃꯃꯧꯗ ꯍꯥꯏꯔꯛꯏ ꯁꯤ ꯉꯥ ꯑꯌꯥꯏꯕꯅꯤ ꯉꯥꯔꯨꯕꯥꯛꯁꯤꯗ ꯍꯥꯞꯆꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯊꯣꯏ ꯄ꯭ꯔꯞ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯀꯔꯤꯅꯣ ꯉꯥ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤꯕꯁꯤꯅ ꯍꯩꯅ ꯃꯔꯣꯜ ꯑꯃ ꯁꯤꯡꯂꯤꯕ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩ ꯉꯝꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯨꯏꯕ ꯅꯠꯇꯦ ꯅꯨꯡꯁꯤꯊꯣꯏ ꯃꯣꯔꯥ ꯑꯃ ꯄꯥꯏ ꯆꯥꯛꯈꯨꯝꯗꯨꯗ ꯑꯃꯨꯛ ꯐꯠꯂꯥꯎꯅ ꯆꯪꯉꯛꯇꯨꯅ ꯁꯒꯥꯏ ꯃꯊꯛ ꯑꯗꯨ ꯂꯩꯔꯤꯕ ꯉꯥꯔꯨꯕꯥꯛꯇꯨ ꯃꯣꯔꯥ ꯊꯥꯗꯨꯅ ꯀꯥꯔꯒ ꯅꯨꯡꯁꯤꯊꯣꯏ ꯃꯍꯥꯛꯅ ꯂꯧꯊꯩ ꯆꯥꯏꯕꯤꯅ ꯏꯁ ꯑꯁꯨꯛ ꯅꯦꯝꯈ꯭ꯔꯕꯁꯤꯐꯥꯎ ꯂꯥꯕ ꯐꯪꯗ꯭ꯔꯕꯅꯤꯅꯦ ꯅꯪꯁꯦ ꯅꯠꯇꯦ ꯆꯥꯎꯕ ꯍꯦꯟꯗꯦ ꯍꯥꯏꯔꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯅꯌꯨꯝꯗꯣ ꯄꯥꯟꯗ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯎꯕꯗ ꯑꯩ ꯃꯤꯠꯁꯦ ꯅꯥꯔꯦ ꯑꯩꯅ ꯐꯥꯎꯕ ꯃꯤꯠ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯔꯤꯁꯤꯅꯗꯤ ꯃꯤꯅꯗꯤ ꯀꯌꯥꯝ ꯅꯥꯔꯝꯃꯅꯤ ꯍꯦꯔꯥ ꯏꯃꯥꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯃꯜꯂꯤ ꯑꯩꯁꯤꯕꯨ ꯈꯔ ꯄꯤꯛꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯄꯥꯜꯂꯨꯅꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯌꯨꯝ ꯄꯥꯟꯕꯒ ꯑꯩꯅ ꯄꯤꯛꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯠꯇꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕ ꯏꯃꯥꯅ ꯉꯥꯡꯉꯤꯗꯣ ꯄꯤꯛꯅ ꯄꯤꯛꯂꯤꯕ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯕꯦꯝꯃ ꯅꯪꯁꯦ ꯃꯧ ꯑꯅꯧꯕꯤꯅꯦ ꯈꯤꯇꯁꯨ ꯂꯦꯝꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯈꯨꯝꯒꯗꯧꯒꯤ ꯉꯥꯏꯔꯒ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣꯏꯃꯤ ꯏꯃꯥꯅꯁꯨ ꯃꯤꯒꯤ ꯈꯣꯏꯗꯧ ꯁꯤꯛꯅ ꯋꯥ ꯍꯥꯏꯔꯗꯤ ꯃꯁꯥꯅ ꯈꯨꯝꯕ ꯇꯥꯕ ꯑꯩꯅ ꯈꯨꯝꯂꯣꯏꯒꯦ ꯐꯅ ꯈꯜꯂꯁꯨ ꯌꯥꯗꯤꯌꯦ ꯆꯤꯟꯁꯦ ꯏꯁꯥ ꯈꯪꯗ ꯍꯦꯛꯇ ꯈꯨꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯌꯥꯝ ꯂꯦꯝꯅ ꯂꯩꯅꯤꯡꯂꯤꯕꯅꯤ ꯏꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯦꯝꯍꯟꯗ꯭ꯔꯕꯅꯤ ꯀꯔꯤ ꯑꯩꯅ ꯅꯪꯁꯤ ꯂꯦꯝꯍꯟꯗ꯭ꯔꯦ ꯀꯥꯏꯅ ꯅꯆꯤꯟꯗꯣ ꯍꯩ ꯈꯣꯟꯁꯤꯅ ꯁꯨꯒꯥꯏꯒꯦ ꯌꯥꯝ ꯉꯝꯁꯤꯜꯂꯛꯀꯅꯨꯀꯣ ꯆꯥꯛ ꯎꯝꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯦꯝꯃꯛꯇ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯍꯟꯗꯕꯅꯤ ꯀꯥꯏꯅ ꯍꯧꯒꯅꯨ ꯀꯣ ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯡꯁꯤꯊꯣꯏ ꯃꯅꯦꯝ ꯀꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯣ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ ꯇꯥꯔꯕꯗꯤ ꯆꯥꯛꯈꯨꯝꯗ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯆꯥ ꯅꯨꯄꯥꯕꯨ ꯆꯥꯛꯈꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯍꯥ ꯅꯠꯇꯦ ꯆꯐꯨ ꯊꯥꯡꯊꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯐꯨꯁꯤꯕꯨꯗꯤ ꯊꯥꯡꯊꯕ ꯉꯝꯕ ꯑꯗꯩ ꯃꯥꯗꯤ ꯑꯩꯅ ꯊꯥꯡꯗꯣꯛꯄꯗꯣ ꯉꯝꯂꯔꯣꯏꯗꯧꯕ ꯑꯗꯨꯗꯅꯦ ꯅꯆꯥꯅꯨꯄꯥꯕꯨ ꯊꯥꯡꯗꯣꯛꯍꯟꯒꯦ ꯇꯧꯖꯕꯅꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯈꯨꯀꯧ ꯆꯥꯗꯨꯅ ꯀꯧꯈ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ ꯃꯣꯏꯇꯥ ꯑꯩ ꯆꯥꯛꯁꯤ ꯊꯣꯡꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥꯅ ꯃꯤꯒꯤ ꯅꯥꯛꯁꯤꯗ ꯐꯝꯖꯤꯜꯂꯒꯅꯦ ꯆꯒꯠ ꯉꯥꯡꯕꯗ ꯌꯥꯔꯒꯗꯤ ꯏꯃꯥꯁꯦ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯑꯃꯨꯛꯇ ꯊꯥꯡꯗꯣꯛꯄꯤꯈ꯭ꯔꯣ ꯑꯩ ꯆꯥꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇ ꯊꯣꯡꯍꯧꯒꯦꯕ ꯍꯩ ꯃꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯃꯁꯤ ꯄꯥꯏꯔꯒ ꯂꯪꯈꯤꯗꯅ ꯐꯤꯐꯝ ꯈꯪꯂꯣꯏꯁꯦ ꯃꯁꯦ ꯑꯩꯒꯤ ꯏꯁꯤꯡꯗꯣ ꯃꯗꯨ ꯂꯥꯛꯂꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯀꯣ ꯅꯨꯡꯁꯤꯊꯣꯏꯅ ꯏꯃꯥ ꯆꯨꯝꯅ ꯍꯥꯏꯅꯁꯤ ꯑꯩꯕꯨ ꯄꯤꯛꯂꯤ ꯀꯥꯏꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯗ ꯑꯀꯥꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯝꯈꯤꯔꯣꯏ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯊꯕꯛꯁꯨ ꯇꯧꯔꯝꯈꯤꯔꯣꯏ ꯏꯃꯥꯅꯇꯕꯨ ꯑꯩꯉꯣꯟꯗ ꯄꯤꯛꯄꯁꯤꯒꯤ ꯎꯁꯤꯠꯇꯗꯅ ꯉꯥꯡꯕ ꯁꯛꯄꯒꯤ ꯋꯥꯅꯤ ꯄꯤꯛꯏ ꯍꯥꯏꯕꯕꯨ ꯄꯤꯛꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯄꯤꯛꯏ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯂꯤꯕ꯭ꯔꯣ
เศร้าหนึ่งละบสวยดีอุปายไรตินั่งน่ะปิกลีบมาใครงางขีดาวรีไอดีไอ้น่ะงางสิตาลิงจับดินเนี่ยปิกลีบโดวังฮัลุอดูเรื่องที่ไอ้งางลอยเย่เฮ้ใส่ตันสากิสุงางเย่งางลอยนุ่งสีถอยเศร้าหนึ่งนะอดูเรื่องนะอิมากิมูทีบุกุสุดอดูหันเอาตั้งหัวฮัลุอดูเรื่องที่ไอ้สุงางนั่งอุปายตัวรังกะปิกลีบเสียวังฮัลลักอูเรื่องนะอิมากิบุงอ่ะนั่งกินปีกิมาสิละเสียตาเรื่องนะงางลืมไม่ยามเสียกันดรามาสิละเสียคราคราพูดแบบที่ยารวยคราที่เนี่ยพูดแล้วกันเนี่ยว่าเราโอมาสินเสียกันนะบ้าอิมาสุสินตาลิบเสียป้าบดาอับอุกตะพูนแบบที่ยารวยไอ้คนที่หิมันเฮเลจินกันบ้าอันนั้นป้าบสิมาดันเนี่ยอุคงเทียนปุ่นละกะอิสิงไห้สิละกะผู้ให้ดันนะฮอรันจักสามดาให้บัตรไซบีมาคงเทียนละกะสาวนะมาสินจิคุมเมชุมาจินันจินคุมเมมาเนี่ยนั่งไกดูรีพูดจะหลุดนั่งกินดูปีเสียให้บ้าพูดดีพูดจะหลุดให้บ้าเนี่ยมานี่มากกไปมาท่าสานะผู้บ้าหมู่ขังเดียมาอีปีใครคู่บ้าทำมงกุฎเลยเดียมมาดังนั้นสิเด้อคาราไปมาเสมาดังนั้นสิเด้อเนี่ยมาดูนี่ท่าจะพูดจะหลุดนี่นางบ่มานั่งกันสิสุดปิดมาเลยสิเด้อคู่สาวสิต้องท้าวแล้วก็อีปุ่มสังนักสิครดีลูกหงบุษกุยจุไอ้บุปากครามโอ้ยอร์ดีอีไม่ตันเลยมาไอ้เลยไงอีสานน่ะปากครากันอยู่ไอ้นี่ดูพี่มาสิครสุอีมาเนี่ยดูพี่มาหิ้งกับทีวีดาวรีบันอะตัวเนี่ยพูดสิโลนั่งกินปีเสมาจินจิดะงั้นท่าสิโลยนี่นุ่งสีถอยสาวนะอีมาพากีเด็กไอ้สาวกันนี่ก็ซุ่มงางมาตามโมอีมาสิอาลอยเลยมันเลี้ยงบักคราตามโมไอ้สาวกันนี่ก็สาวกันนี่หายไปสิอีนั่งไก่ดาวดูรีบะฮะนั่นเด็กนั่งไก่ดาวดูรีกี่หายไปนี่นั่งไอ้ผู้กี่หายดิบหรอดูป่ะนั่งก็ดุมตากันเลยก็นั่งนู่นนั่งมาสินะไอ้เสียนั่นน่ะพัดตะบิโอเห็นดาวรีบนี่เฮ้ยสาวเห็นตะบิอ่ะกุลีมิสังคงกันหายดิบสินี่ปีนอยสักคมน่ะสังหลังตุนหายเลยหน่วยไอ้เงี้ยสายที่กีตาร์เกินตามอามันหันบรันดากันนี่หน่วยปนี่มันนั่งใส่หลังกันนี่ก็อีไปบุ้งอ่ะน้ำมันกันนั่งกินปีกขัดนั่นก็คำดอกกี่ดีเลยแต่เดินนั่งน่ะนายาการก็ยังนั่งก็เลยริบนี่ฮะคำดอกพงคังเดินเลยริบนี่ป้าน้ำมันปีสิสูมาสันยาไอ้กันนั่นหายฟิติกันกับบุกปุเอบอีมาสูมาติดจงถุงมาใครเฮกตาเบรกอังทะเลไอ้เนี่ยคำดอกพวกนี้มาทำกับปีบนาทีนุ่งสีถอยนะไอ้เนี่ยสินกันลิบเสียอีมานะกันลันบันให้ครูมารู้มันบีอะให้สิงบีน่ะสินกันมาดูดีน่ะพวกไหนดียาวเลยมาดูบัวไอ้น่ะสินกันลันมันนี่ไงน่ะนังว่างางไปยามให้บุญเนี่ยนังนักสินโดสุกายจะนี่เฮนังนุ่งสีถอยนะมาสิไอ้เนี่ยสมบัติเนี่ยขันนะฮันบีมาสิดะมาสิกาไปยามพินจิเลยเนี่ยไอ้สิพิกเซอร์มาสุนุ่งสีถอยให้แต่นะมาสิงอัตตบดะเล็กไอ้เดมันมิจะเลิกลิบันไอ้คนเด็กอะปักเอ็นจิเลยปักไอ้ตัวดีไอ้ที่ยารอยเฮกตาไปทิกแล้วก็ได้บันอิสมาสิงพัตตบดะมามิจะเลิกไก่น่ะเฮ้ยพี่มาหน่อยน่าปามดะมาสิงพัตตบกิมามิจะเลิกแล้วมาสุไอ้คนสวยตัวดีนังเสียมองคงเอ็มให้แต่นะทำนับว่าคุณสิเผาบะมามิจะเล่าเรื่องเนี่ยบินด้วยข้างเราเฮกตาเล่าเลยยาริตกลงนี่มั้งไอ้หนุ่มสิสักผู้มุสอุบสิเดน้ำไม่สิงโดน้ำสิงจึงให้ยามทุนในพวกป้าบ้าอีมาสิครั้งงังน้ำมงตาตาบนนุ่งไอรุ่ยดบ้าว่าไม่อยากมังงังไอ้บุครับอีให้ตุนะอีมาในบุมียามสิปีดีมีวิโนปีดีให้กักสิงมันบีตาโตตุนะมีสังคงกันโนไอ้งูนั่นน่ะสินะโตกันละกะไอ้กินปาดนะอิงเสียตับซาบิกสาดนะยิ่งดีนะสัตว์มาไอ้คุณเจ้าสินะนักขายดูทารักจริงไงนั่งยามทุนสักคุมสีทอกครุสต์ไอ้ดีใครดูบกี้สักคุมเด็กทอกตัวบ้าสักคุมสีไอ้กินนี่ไอ้กี่กันนานไอ้บุตรบังคับดูริกี่ไอ้ที่เล็กที่ดาวริบินอยงังหน้าบันโอยรวยขันหอยไม่ให้ดามากินุปีกี่คุดหางตุตาไปสโรสิงเลกะสักคุมเด็กทอกขี้มันนี่หูสิตดาวัยสังบกี้โซรมาสางหุ่นดอกเลกะมากินุปีโดนสินดูในยิงเลยนุ่งสีถอยมาพูดเรื่องดามามิดไปในยิงเลกะทอกครุสต์มันนั่งมาสู้น่าสักที่ยิงดิไอ้หนุ่มก็รีดเอาเลยน้ำมาสินะไอ้บุอุสิตนั่งงังนี่ไม่ยอมเสียน่ารอทอกแต่บ่บุกนั่งตาระกัดไอ้มันน่ะจ่อนั่งสุขังแล้วมันเองอะดูกินน่ะเต็มไอ้น่ะนั่งกินมีสังว่าไอ้อังเลยมันเถอะไอ้คุยมาเนอะคุณดูมีแต่ตัวเคร่เดินหายตัวมาดูตาบัตันเมื่อกี้ไอ้นั่งกินมีสังเลยมาสู้สังมังกำตัวนี่นั่งสองดูสิว่าอยากได้ทอกหรอด้วยกันนั่นเนี่ยไอ้กินมีสังเลยมาสู้ไอ้สู้จิ้นเนี่ยมาป่านเลยไอ้หนึ่งกำนั่นแบบเพ่งเนี่ยเจอเลยดูปีตรงดูกว่าอีมาก็มาเนกันไอ้คุยมาดิมเขาสั่นน่ะอีช่องยำลังนี่นั่งมาก็มาเนกันจินดาปอดานกัน
พอตาดิ้งเจนั่นดินุ้ยน่ะมาสินะไอ้บุคงเงียบบีสาวเห็นได้บีนะน้องตีน้ำมีคุดิงกี้ไล่ส่วนมากุ้งก้างเลยไม่ยำเสียไอ้สมตาก็เลยอยู่ให้ริบระบะอีมาเนอมาดูกี่วันต่อเสียสุปงังกับปุ่นดีหายแค่ให้สินั่งเดือดตารุนั่งดูบุกไอ้ชุกุมจมาดีตันเดนเนอไม่ตกใจกระโดดนี่ก็ได้ใส่แทรสิ่งไก่บักต่ออีก็ไก่ดูด้วยบ่สิ่งไก่บักตัวดีไอ้ที่มีสังลึกนั่นบ่คู่บอมดูเนี่ยอันนี้เล็กตั้งกันจะเกี่ยวมันสิเดเลยมันนี่สักคนเด็กปรับเฮกเตอร์เซียนทุกขีนึกสิตัวสาวนะเสียงขึ้นหัวแล้วนุ้ยเนี่ยเสียสารุนสาวเป็นไรดีโอ้ยเนี่ยขันลิบดอน่ากอกตัวทุกไอ้ก็เสียงขึ้นก็ยังโอ้ยเนี่ยขันมันว่าโอ้ยเนี่ยสิขังสิเด็กดีไอ้เนี่ยตลกกูดียังไอ้คนนี้สิทอยเดี๋ยวตลกมีดอนุสิทอยไอ้เนี่ยเลี้ยงเนี่ยทำเรื่องว่าอาสมนั้นนุ่มเสียมาสู้เขาครีมาทางกินนุ่มนี่นุ่มดังไวรำนุ่งสาคราเล็กทารุณมาตามดูดานุ่งสิทอยมาดีมันนี่ไก่เที่ยวดาอินสังนับปีเลยบลักลำเองไก่เที่ยวดาเลยริบะมีฮามาโดนุ่งสิทอยอุบดามาดูมังสิบวนอามากามากังงังเนรีไก่เที่ยวพันเบียมันอ่ะไก่นุ่สิบวนมาอุโรนั่นเองไม่นุ่มป้ามาลีเนี่ยมากระสังมินาริเซนุ่มป้าสิขวางสิเลยมีสิบวนกุลีไก่น่ะให้เนบดูโอ้ยสัตว์นุ่มปียมันน่ะข้างเดียเนี่ยพี่อีลีบันยังตัวริบสิสูสระเสียเนี่ยมาสักสิดีอังกังมาลีเนี่ยนั่นเองสิบวนสหิตารามาริตารามังกีอังกังสุมาลีโอ้ทุกนั่งกันไม่ยุ่งปาลักเรดานั่นดูบุดีคุยสูมุยกิจะให้สิเดนี่ขัดลียุ่งปาลักลีบสิขัดปะดูกีไม่กวยนะไก่เทลุไม่ปานอิสัยว่าทักลีบสินี่อดุนักขัดปะเสียกันอินกันนับนัดเตดาข้ารากุนเลยสาบิอุยดูนะเลยจะรำลับดีนุป้าไปสับไอ้บ้ามันดาไว้ทุ่งเดินมาเสียรีบนี่สักเรดาหูจิกตาดาก็ได้เด็กสหิตารามาริตารามังกาโนสิไรสิฮันจิลีสายยำลำลันนี่มีปุ๊บสิดาอังกังมาลีบันีหอยนี่เสียสิไรสิเครตังเลยเนี่ยนุ่งสิตัวยังมาดีมันนี่สูอินสังมันนามาสิงงามาสุเลยดูนะมายุ่มดำมุขลักลำเองมายุ่มนั่นหลักปกิลำบีดานี่นุ่งสิตัวนะดูบ้างาสิสาวบุษเนรไก่โนยำลงเมไอ้คุสิตาตัวนั่งงามุไปรัวบะก็ได้อินสังนาปีดูนะไอ้มุไปรักไปบุดีไปเดยินดีมสินี่ก็ไม่ตัวนั่งเดไปเบียดด้วยหวังสว่างเองน้องงูนึกยินดีมสินี่วางไปเบียดด้วยบุษบะนึกสิด้วยมันไม่ไปนี่ยิงเลยค่ะอัตกุมบะไอ้บุษตัวพี่ก็วางดอกเต่ากันไว้ได้เป็นนัดจ่อยินดีมสินะไอ้คนที่แกวางนั่นนะก็ได้พี่รู้นั่งบุษตัวกินนัดเด็ดจุ่มนึกข้ากี้ไปเบียดด้วยนั่งมันนี่งานได้เลยนู่นสิงานสิเราอาสมนั่นอันนี้ดูอันถูกนั่นดูนะงานดูนั่นมันนี่เนี่ยไปครีอินสังนับปียินดีมดูนะนึกสิด้วยเนี่ยไปครีมันนี่นะให้ไปดูมักนุสิถอยเด็กยินดีมตัวนี้เห็นวางไม่เห็นครีนุสิถอยยินดีมตัวไปเนี่ยไปรักจัดเลยมาสินเดสุหายยินดีมนี่ไก่นะอามังสมัยเดาหูบรักไก่ก็ต้องสุวางใช่ไหมจ้าตัวก็ตันเลยมันนี่นะมังท่านุสิถอยเนี่ยตุงทังลำบีตัวอันนี้ดูจัดเลยตุงเด็กนุปีมันกี่คนเจียวทักหกการีโนลำบีเนี่ยบิ๊กครามันนั่นเลยนะกันครีไอ้คอยเท่กษัตริย์พัมเลยเจยินดีมดูก็ไก่ก็ไปรักกันมีสิลิบเสียไอ้คอยก็ได้สโลหายริบโนนุ่งสิถอยตุงพัดอนทรักตุนะจุ่มนะข้าศึกตันดูพิวหายรัสยาบัดดุดาว่าคอยมุ่งยอริบัดดุโบการยินพัดตัวนะไอ้นายบัดดุดาการยินหัวยาวครับบกี้ปิกปะคดปะไก่ดีไก่โนบะอปิกไปคอยเสียนุ้ยน่ะสาวสิทธิ์สิไก่ยินอัสที่กระเทียมกันสิดาสาวเห็นดาบินังกอนสินะทุนะไอ้มาริโตวสังดิจะถอยสวยดายินเยี่ยมสิเนี่ยงามเลยนะสีหายนุ่งสิถอยกินลิงซุ่มดุดาไปข้าศึกอีกทกละกะพัดตัวสัตว์เบาเองอดุกสกักปะมีอุสิตตบพัดตัวนี้มาตองดุดานุสิถอยมาสิงก้างครดุดามาคุตไปเรมาปวดใจสิงดูมาขัดท่าดารำดุนะสาวนับรับพัดตัวนี้มาตุงดาอินารักดุนะตุงลมดกิพัดตัวนี้มาสัมลามละกะเฮกตะพอยเบาเรย์เอาวางบินดังมาสิดีอภิกไปเองเนี่ยน่าสัมเสียลามละก็พอยบุตรอียุมาหิงจ่าบีงอปะไก่เนาะมีสัมกัสเสเฮกตะพอยเรย์มีท่าโดมันนี่มาสู้คำดกปกิมาหุดอสุมโนอินะมากินปีได้เลยพอจะลุบีมิวสิจดีมาสัมดอกเฮกเตอร์นักขุดนักกันไปกับสิ่งทั้งอีมาขัดนับเดอนั่งมีสังสังมังกำจับสู้มีก็ขัดนับเดดีนั่งมีสังสังกันพูดจิโลเฮไอ้สวัสดิ์พร้อมแล้วก็ยังพระเจ้าต้นสาวนะเฮ้ส่วนทุ่งมุนป้านั่นทุกสิ่งคำดกเล็กๆแต่นะตัวเด็กพร้อมแล้วขัดนับยังรีบดอกนั่งบูนอกได้ไปยังรีบบอกอีหัวปะจริงเงี้ยนุ่งสิตัวนะขังบรินังสิตัวจะโตเข้าไปกันดาเฮ้คงเนี้ยเจ้าเห็นแต่พี่นั่งไอ้เนี่ยไปก็ลังจึงไอ้สัมพอริบเสียท่าโดไอ้ปะเนี่ยการกินท่าโดปะสุดท้ายท่าโดเลย
ꯅꯁꯝꯁꯤꯡꯁꯦ ꯂꯣꯏꯅ ꯀꯦꯟꯗ꯭ꯔꯤꯕ ꯈꯣꯏꯗꯧꯔꯤꯕꯅꯤ ꯃꯅꯤꯅ ꯑꯗꯨꯅꯤ ꯄꯣꯏꯒꯗꯧꯅꯤ ꯍꯦ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯗꯣ ꯐꯖꯗꯣꯟꯅ ꯅꯪ ꯊꯥꯗꯣꯛꯂꯔꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯥꯡꯒꯠꯂꯒ ꯍꯦꯛꯇ ꯂꯪꯕ ꯇꯥꯔꯦ ꯅꯪ ꯑꯃ ꯊꯥꯡꯒꯠꯂꯒ ꯂꯪꯕꯗꯤ ꯐꯖꯗꯣꯟ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯁꯤ ꯍꯥꯏ ꯐꯖꯗꯣꯟ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯈ꯭ꯋꯥꯡꯗꯨꯗ ꯀꯣꯜꯂꯒ ꯊꯥꯡꯒꯠꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯊꯝꯃꯣ ꯅꯨꯄꯤ ꯅꯪꯅ ꯑꯩ ꯊꯥꯡꯒꯠꯂꯤꯕꯁꯦ ꯊꯝꯃꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯉꯁꯥꯏ ꯁꯝ ꯊꯥꯗꯣꯛ ꯍꯥꯏꯕꯗ ꯅꯪ ꯌꯥꯈꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯔꯒ ꯂꯪꯕ ꯇꯥꯔꯦ ꯈꯪꯍꯧꯗꯦ ꯐꯖꯗꯣꯟ ꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯄꯥꯏꯔꯒ ꯃꯅꯤꯅ ꯐꯝꯂꯤꯕꯗꯣꯝꯗ ꯂꯪꯂꯛꯄ ꯄꯤꯛꯄꯒ ꯀꯩꯒ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯂꯪꯕ ꯉꯝꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯃꯅꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯏ ꯃꯅꯤ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕꯗꯨ ꯇꯍꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯒ ꯅꯨꯄꯤ ꯁꯣꯛ꯭ꯔꯣ ꯐꯖꯗꯣꯟ ꯅꯣꯛꯂꯒ ꯐꯗꯤꯒꯣꯝꯕꯨ ꯋꯥꯡꯕꯤ ꯅꯪꯅꯁꯨ ꯄꯌꯥꯒꯨꯝ ꯋꯥꯡꯂꯕꯤ ꯑꯩꯉꯣꯟꯗ ꯍꯧꯈꯣꯗꯅ ꯍꯥ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩ ꯁꯣꯛꯄ ꯂꯥꯏꯔꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯐꯨꯔꯨꯁꯨ ꯆꯠ ꯍꯥ ꯀꯩꯌꯦꯕ ꯆꯠꯂꯣ ꯐꯨꯔꯨꯁꯨ ꯍꯥꯏꯕꯅꯦ ꯅꯪ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯦꯛ ꯐꯨꯗ꯭ꯔꯕ ꯅꯪ ꯑꯩꯒ ꯈꯥꯏꯅꯔꯤ ꯈꯪ ꯆꯠꯇ꯭ꯔꯤꯕꯣ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯂꯩꯕ ꯌꯦꯡꯂꯨꯔꯒꯦ ꯃꯅꯤ ꯐꯖꯗꯣꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯔꯕꯣꯃꯟꯕꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯄꯥꯏꯔꯒ ꯂꯪꯕꯩꯗꯤ ꯌꯥꯕ ꯅꯪꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯔꯒ ꯑꯃꯨꯛ ꯂꯪꯕ ꯇꯥꯔꯦ ꯂꯪꯉꯣ ꯉꯝꯃꯗꯤ ꯂꯪꯉꯣ ꯏꯁꯥꯁꯤꯗ ꯁꯣꯛ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ ꯅꯝꯅ ꯀꯩꯅꯥ ꯈꯜꯍꯜꯂꯒꯅꯦ ꯅꯪꯉꯣꯟꯗ ꯂꯩꯁꯤꯟꯗꯧꯔꯤꯕꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯪꯉꯣ ꯁꯦ ꯄꯥꯏꯔꯒ ꯂꯪꯉꯣꯕ ꯃꯇꯥ ꯑꯃꯅꯤꯅꯦ ꯅꯪꯗꯤ ꯅꯨꯄꯥ ꯐꯪꯗꯗꯨꯅ ꯁꯤꯒꯨꯝꯕ ꯇꯟꯖꯥ ꯆꯥꯕꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦ ꯅꯨꯡꯁꯤꯊꯣꯏꯅ ꯂꯧꯔꯛꯏ ꯍꯣ ꯅꯨꯄꯥ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦꯕ ꯅꯨꯄꯤ ꯁꯛꯇꯥꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯅ ꯌꯥꯝ ꯍꯦꯜꯂꯦ ꯐꯖꯕ ꯌꯥꯝ ꯍꯦꯟꯕꯅꯦꯕ ꯅꯪꯅ ꯌꯦꯡꯒꯤꯁꯨ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯄꯤꯛꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯐꯨꯈꯣꯕ ꯐꯖꯗꯣꯟꯅ ꯅꯥꯔꯤꯜ ꯂꯩꯔꯕꯗꯤ ꯏꯁꯥꯁꯤꯗꯅꯦ ꯊꯦꯡꯂꯒ ꯐꯨ ꯍꯥꯏꯔꯤꯕꯅꯦ ꯑꯩꯗꯤ ꯅꯪ ꯏꯁꯥꯗ ꯍꯦꯛ ꯊꯦꯡꯂꯛꯄꯗ ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯍꯦꯛꯇ ꯑꯣꯏꯔꯗꯧꯅꯤ ꯃꯅꯤ ꯃꯊꯥ ꯁꯥꯅ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯃꯤꯠꯇꯨꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥꯗꯔꯝꯕ ꯇꯥꯔꯒ ꯂꯩꯔꯤꯕ ꯌꯦꯟꯗꯦꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯃ ꯂꯧꯔꯒ ꯐꯖꯗꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯁꯦ ꯍꯦꯛ ꯐꯨꯗꯕꯗ ꯑꯩꯁꯤ ꯅꯨꯄꯤ ꯈꯥꯏꯅꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯐꯨꯗꯕ ꯌꯥꯗ꯭ꯔꯦ 이쿠치나 푸부다수 아이세 기자래 해쿠나 푸르부다수 아두나 사오야데 옌디엠스니 헥다 깔라가 부자부 따리 시하이 마니 옌디엠도나 파자토니 헥다 빠듯빠듯 간실레 마사파바 누파나 간보이바나 옌디엠나 푸보이라바수 파자톤 얌나 나바 파우람미 마시막나 자이나 칸바 ngamda mahak jen mahogi masisu tana kanba lepti 파자톤 헤 kay nupano tugusay yam hainadi nupi maray amadagi he naye tanarkanu jaba sono thongba tanarkanu nuksithoy noklaga tas kamdawi hawkhoba nupa yae to thadokro magi nupina adumna haibaduda mani masu Pazaton phubudu lepkhre Pazaton kudom bising aina kaidogi yengo haibagum ingi taramduna kan senki asumna namisimasu hawkhre nungthilgi matamni nungsithoi makhong hamning laktuna maninga domna lai khonghambun thamliba domna sanglak matamdadi patra singdu ising amta yaramji nungsithoina ising sing sisu amatta yaudini thi taro kansida aigine elabani nungsithoi ising soknabu konna mapai ingol matona lariba pukri domna laktuna ising soke tawjabani adubu ising du lama phangji makhutuna tenbaga nong tadabagi pukri ising kangmaga papa sanana nungsithoi ising du lama phangji tawra tawni aigi daw sidiba thipota net ledun tawrisi kamai tawni sidi moi tasu thabak chathoki yumda leite ikupoksu migi sora chakibada gelakji kamai tawni kanada ising so angani imadi leramuni aibu imado ina hairasirane Titi stories, Huida, Ira, Titi took Sarokpudi, Indian Singan Big Conti, Zazaragalo, Kadawiki. No sit to a prep lactuna, Sumang do lip, Manembu Kore. Ima, Tabra, Ima, Tardi, Mapana Topiro. Saibisu Taraduna, Mapana Tulactuna. Carino, Sack Topaging had to eat a git over Sida, yet cre. No sit toy, Makongo Caranta Silaga. Ima, Pukritaki, Isingam the Sopio, ay lam phangji kariya aingodaga thaudaradana kayada ngamlibu thaudabagi nasadi ma thisi tawri atugini ising tagi hewjeba ising do lam phangjabani na nathi dusu sabnuranu wo
ꯎꯅꯥꯔ ꯋꯥꯅꯥꯔ ꯂꯩꯇꯨꯝꯂ ꯀꯩꯅꯣ ꯑꯃꯅ ꯈꯦꯠꯂꯨ ꯑꯁ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯉꯥꯡꯅ ꯂꯩꯔꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯐꯤ ꯃꯥꯡꯁꯤꯟꯕ ꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯆꯥꯎꯕ ꯍꯦꯟꯗꯕꯒꯤ ꯂꯩꯀꯥꯏ ꯃꯤꯅꯅꯦ ꯃꯤꯋꯥ ꯉꯥꯡꯅꯔꯤꯉꯩꯁꯤꯗ ꯊꯤ ꯆꯤꯠꯄꯒꯤ ꯃꯤꯋꯥ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯑꯁ ꯑꯩ ꯅꯥꯇꯩ ꯀꯌꯥ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯆꯥꯏꯕꯤꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯂꯥꯏꯃ ꯅꯨꯡꯁꯤꯊꯣꯏ ꯇꯟꯖꯥꯗꯨꯗ ꯃꯆꯤꯟ ꯈꯨꯝꯂꯨꯔꯕꯗꯤ ꯐꯤ ꯁꯣꯏꯗꯅ ꯃꯥꯡꯁꯤꯜꯂꯅꯤ ꯃꯁꯥꯅ ꯈꯪꯕꯅ ꯃꯍꯥꯛ ꯃꯆꯤꯟ ꯈꯨꯝꯅꯤꯡꯂꯕꯁꯨ ꯈꯥꯡꯖꯤꯜꯂꯤ ꯄꯨꯈ꯭ꯔꯤ ꯌꯧꯔꯦ ꯆꯥꯏꯕꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯔꯛꯏ ꯐꯤ ꯌꯥꯝ ꯐꯥꯏ ꯁꯦ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯕꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗ ꯏꯁꯤꯡ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯂꯧꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯂꯒ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈꯤ ꯆꯥꯏꯕꯤꯅ ꯇꯧꯔꯤꯁꯤ ꯃꯤꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯅꯠꯇꯦ ꯁꯤꯕꯨ ꯄꯣꯛꯂꯝꯗ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ ꯃꯣꯏꯒꯤ ꯃꯃꯥꯗꯨꯅ ꯍꯦꯛ ꯄꯣꯛꯁꯟꯗꯅ ꯑꯩꯕꯨ ꯑꯋꯥꯕ ꯀꯌꯥꯗꯤ ꯄꯤꯕꯤꯔꯦ ꯐꯁꯨ ꯐꯈꯤꯗ꯭ꯔꯦꯗ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯃꯆꯥ ꯄꯤꯛꯄꯁꯦ ꯌꯥꯝ ꯄꯣꯛꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯏꯕꯤ ꯃꯣꯏꯒ ꯌꯨꯝꯊꯪꯅꯕ ꯃꯦꯝꯆꯥ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯆꯥꯏꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯦꯝꯆꯥꯅ ꯆꯥꯏꯕꯤꯌꯥ ꯂꯥꯛꯂꯕ꯭ꯔꯣ ꯅꯃꯧ ꯅꯨꯄꯤꯁꯨ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯎꯅꯅꯕ ꯇꯨꯝꯍꯧꯋꯦ ꯑꯗꯨꯗ ꯍꯧꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯦꯝꯆꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯍꯦꯟꯊꯣꯏꯅ ꯀꯔꯦꯝꯅꯕ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨꯝꯁꯅꯨ ꯇꯨꯝꯕ ꯐꯔꯤ ꯃꯈꯩ ꯆꯥꯎꯕ ꯍꯦꯟꯗꯣꯏꯅꯤ ꯑꯗꯨꯅ ꯈꯔ ꯌꯥꯝ ꯇꯨꯝꯍꯜꯂꯨ ꯏꯆꯦ ꯆꯥꯏꯕꯤ ꯃꯧ ꯑꯃꯅ ꯆꯍꯤ 30 ꯍꯦꯟꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯆꯥ ꯌꯥꯎꯕ ꯄꯥꯛꯅ ꯉꯝꯗꯕꯅꯤ ꯏꯅꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯁꯨ ꯆꯍꯤ 30 ꯍꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯆꯦꯛꯁꯤꯟꯖꯧꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝ ꯇꯧꯗ꯭ꯔꯗꯤ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯦ ꯅꯪ ꯅꯁꯨ ꯎꯕ ꯐꯪꯖꯔꯣꯏꯀꯣ ꯆꯥꯏꯕꯤ ꯇꯤꯡ ꯂꯥꯎꯏ ꯋꯥꯍꯩꯗꯨꯗ ꯃꯍꯥꯛ ꯃꯧ ꯅꯍꯥꯗꯨ ꯁꯥꯎꯅ ꯌꯦꯡꯉꯤ ꯆꯥꯏꯕꯤꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯦꯝꯆꯥꯅ ꯎꯔꯗꯨꯅ ꯃꯧꯁꯤꯡꯗꯨꯗ ꯆꯩꯊꯜꯂꯛꯏ ꯅꯊꯧ ꯇꯧꯔꯤꯕꯗꯣ ꯋꯥ ꯉꯥꯡꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯁꯤꯡꯖꯨ ꯃꯌꯥꯝꯗꯨꯗ ꯅꯇꯩꯅ ꯂꯣꯏ ꯆꯣꯡꯂꯅꯤꯅꯦ ꯇꯧꯔꯤꯕꯗꯣ ꯆꯥꯒꯗꯧꯕ ꯑꯗꯨꯝ ꯍꯪꯒꯣꯏꯀꯣ ꯑꯗꯨꯅ ꯋꯥ ꯉꯥꯡꯗꯅ ꯁꯤꯡꯖු ꯃꯌꯥꯝꯗꯣ ꯁꯣꯏꯌꯨ ꯆꯥꯏꯕꯤ ꯁꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯍꯣꯏ ꯃꯩ ꯍꯥꯏꯗꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯍꯧꯏ ꯃꯦꯝꯆꯥꯅ ꯆꯥꯏꯕꯤꯌꯥ ꯉꯥꯏꯈꯣ ꯁꯤꯡꯖꯨ ꯆꯥꯈꯤꯁꯦ ꯈꯨꯝꯗꯦ ꯆꯥꯏꯕꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯦꯝꯆꯥ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ ꯅꯣꯏꯅꯅꯦ ꯃꯤ ꯅꯣꯛꯅꯔꯤꯕꯗꯨꯕꯨ ꯅꯁꯥ ꯅꯁꯥꯕꯨ ꯀꯌꯥꯝ ꯁꯨꯡꯄꯤꯔ ꯆꯥꯕ ꯃꯤꯅꯣ ꯅꯠꯇꯦ ꯀꯌꯥꯝ ꯐꯖꯒꯦꯕ ꯅꯣꯏꯕꯨ ꯐꯔꯝꯃꯅꯤ ꯆꯥꯏꯕꯤ ꯑꯁꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯗꯅ ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯧꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯃꯨꯛ ꯉꯥꯡꯕꯤꯈ꯭ꯔꯅꯤ ꯍꯦꯟꯊꯣꯏꯅ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯀꯩꯗ ꯁꯥꯎꯐꯝ ꯊꯣꯛꯀꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯗꯨꯕꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯔꯣ ꯅꯀꯣꯛꯇꯣ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯒ ꯋꯥꯗꯣ ꯉꯥꯡꯉꯨꯅꯦ ꯆꯥꯏꯕꯤꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯅꯨꯡꯁꯤꯊꯣꯏ ꯃꯥꯁꯨ ꯍꯧꯒꯠꯂꯝꯃꯤ ꯆꯥꯛꯈꯨꯝꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯆꯔꯥ ꯋꯥꯠꯂꯤ ꯆꯥꯏꯕꯤ ꯃꯃꯧꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯍꯩ ꯆꯥꯎꯍꯦꯟꯗꯕꯤꯌꯥ ꯀꯗꯥꯏꯗ ꯂꯩ ꯅꯪ ꯍꯥ ꯀꯥꯏꯗ ꯂꯩꯒꯦ ꯅꯨꯡꯁꯤꯊꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯈꯨꯝꯂꯛꯏ ꯑꯩꯁꯤꯗ ꯂꯩꯌꯦ ꯆꯥꯛꯈꯨꯝꯗ ꯆꯥꯏꯕꯤ ꯆꯥꯛꯈꯨꯝꯗ ꯄꯔꯞ ꯆꯪꯂꯒ ꯃꯊꯤꯕꯣꯡ ꯆꯥꯛꯀ ꯆꯥꯗꯅ ꯀꯌꯥ ꯅꯨꯡꯉꯥꯏ ꯂꯩꯔꯝꯂꯤꯕꯅꯣ ꯑꯩꯅ ꯁꯣꯝꯗ ꯃꯥꯏ ꯇꯥꯛꯐꯝꯐꯥꯎ ꯂꯩꯇꯗꯅ ꯏꯀꯥꯏꯕ ꯅꯪꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯆꯔꯥꯒ ꯋꯥꯜꯂꯝꯂꯗꯅ ꯅꯨꯡꯁꯤꯊꯣꯏ ꯆꯥꯛꯇꯣ ꯆꯥꯛꯈꯣꯡ ꯍꯨꯛꯂꯒ ꯋꯥꯗꯨ ꯆꯨꯝꯅ ꯍꯥꯏꯌꯨ ꯐꯤꯕꯣꯡꯒꯥꯏꯗꯤ ꯄꯜꯂꯛꯀꯅꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯐꯅꯁꯨ ꯍꯥꯏꯔꯦ ꯏꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯦ ꯄꯜꯂꯦ ꯄꯟꯈꯤꯗꯧꯔꯤ ꯑꯩꯗꯤ ꯅꯊꯤꯕꯣꯡꯗꯣ ꯍꯣ ꯅꯊꯤꯕꯣꯡꯗꯣ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅ ꯆꯥꯛ ꯆꯥꯔꯝꯕꯗꯣ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯖꯣꯔꯣ ꯖꯣꯔꯣ ꯍꯥꯝꯖꯤꯜꯂꯒ ꯀꯩꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯩꯅꯣꯕ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯁꯦ ꯉꯁꯤꯗꯤ ꯁꯦꯡ ꯇꯥꯏꯕꯤꯌꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤꯐꯥꯎ ꯑꯩꯅ ꯏꯃꯥ ꯍꯣꯏꯗ ꯀꯔꯤ ꯀꯩꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯆꯥꯏꯕꯤ ꯃꯍꯥꯛ ꯍꯥꯏꯔꯛꯈ꯭ꯔꯤꯕ ꯉꯥꯡꯂꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯥꯒꯩ ꯃꯨꯠꯀꯗꯕꯤ ꯅꯪ ꯂꯥꯛꯇꯨꯅ ꯑꯩꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯁꯤꯅ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯌꯨꯝ ꯑꯁꯤ ꯅꯪ ꯂꯩꯕ ꯌꯥꯏ ꯏꯃꯥꯅ ꯉꯥꯡꯂꯤ ꯋꯥꯗꯣ ꯏꯃꯥꯕꯨ ꯀꯔꯤꯅꯣ ꯈꯪꯂꯕ꯭ꯔꯣ ꯑꯗꯨꯒꯩꯗꯤ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯠꯇꯁꯨ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯏꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧ ꯌꯥꯝꯅ ꯐꯥꯎꯔꯦꯕ ꯅꯪ ꯍꯥ ꯌꯥꯝ ꯐꯥꯎꯔꯦꯕ ꯑꯩꯅ ꯅꯪ ꯁꯠ ꯄꯥꯏꯔꯒ ꯇꯥꯟꯕꯗꯅꯦ ꯅꯪ ꯆꯠꯇꯕ ꯉꯝꯒꯗ꯭ꯔꯣ ꯑꯩꯅ ꯅꯪꯁꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯈ꯭ꯔꯦ ꯄꯥꯝꯗꯕ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯤꯌꯦ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯅꯤꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯇꯥꯔꯛꯂꯦ ꯃꯅꯦꯝꯗ ꯋꯥꯔꯧꯅꯁꯨ ꯌꯦꯡꯂꯛꯏ ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯌꯦꯡꯅꯤꯡꯗꯦꯅ ꯅꯁꯛꯇꯣ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯅꯪ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯧꯕꯅꯤ ꯅꯪ ꯍꯥꯏꯅ ꯆꯥꯏꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯂꯨꯁꯝꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟ ꯇꯝꯅ ꯆꯤꯡꯊꯣꯛꯏ ꯅꯨꯡꯁꯤꯊꯣꯏ ꯀꯞꯂꯒ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨꯁꯦ ꯑꯩꯁꯦ ꯍꯥꯏꯕꯒ ꯅꯪꯗꯦ ꯆꯥꯏꯕꯤꯅ ꯃꯆꯤꯟꯕꯥꯟꯗꯨꯗ ꯈꯪꯃꯦꯟ ꯃꯦꯟꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯁꯨꯃꯥꯡꯗꯣ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ ꯇꯟꯖꯥ ꯆꯥꯅ ꯊꯕꯛ ꯆꯠꯈꯤꯕ ꯃꯅꯤꯒ ꯕꯤꯅꯣꯏꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ
ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯪꯆꯦꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯔꯛꯂꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯋꯥꯍꯪꯁꯨ ꯍꯪꯂꯛꯏ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯁꯨꯝꯅ ꯅꯃꯧꯗ ꯇꯧꯔꯤꯕ ꯆꯥꯏꯕꯤ ꯁꯥꯎꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯔꯕꯅꯦ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯅꯤ ꯃꯁꯤ ꯍꯩ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯈꯪꯍꯧꯗꯦ ꯕꯤꯅꯣꯏ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯩꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯈꯤꯕ ꯍꯤꯡꯆꯥꯕꯤ ꯅꯃꯧꯕꯨ ꯅꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯕ ꯉꯝꯗꯕꯤ ꯏꯃꯧ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯒꯤ ꯆꯠꯈꯤꯒꯗꯕꯗꯤ ꯃꯤꯐꯠꯇ ꯅꯪꯅꯤ ꯅꯪ ꯆꯥꯏꯕꯤ ꯃꯈꯥꯆꯥꯏꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯧ ꯈꯣꯡꯉꯦꯝꯕꯤꯁꯤꯒꯤ ꯍꯛꯀꯟꯗ ꯃꯣꯏ ꯃꯄꯥ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯕꯀꯣ ꯐꯩꯌꯦ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯕꯤꯔꯣꯏꯌꯦ ꯆꯠꯈꯤꯅꯤ ꯑꯩ ꯆꯥꯕꯣꯛ ꯂꯣꯏꯗꯧꯕꯤ ꯃꯄꯥꯟ ꯁꯥꯠꯂꯣꯏꯗꯧꯕꯤ ꯅꯨꯄꯤꯁꯤꯒꯅꯦ ꯅꯣꯏ ꯅꯨꯡꯉꯥꯏ ꯂꯩꯖꯍꯧꯔꯣ ꯑꯩꯒꯤ ꯆꯠꯈꯤꯅꯤ ꯕꯤꯅꯣꯏ ꯁꯥꯎꯅ ꯂꯥꯎꯏ ꯆꯠꯈꯨꯋꯣ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯁꯥꯟꯇꯤ ꯇꯧꯗ ꯂꯩꯍꯧꯒꯦ ꯆꯠꯀꯅꯤ ꯂꯩꯕꯤꯔꯣꯏꯌꯦ ꯁꯤ ꯍꯥꯏ ꯆꯥꯏꯕꯤ ꯅꯨꯡꯁꯤꯊꯣꯏꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯊꯣꯡꯒꯥꯜ ꯑꯗꯨꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯅ ꯃꯃꯥꯕꯨ ꯈꯥꯝꯃꯤ ꯃꯥ ꯍꯅꯨꯊꯪꯁꯤꯗ ꯌꯥꯝ ꯐꯖꯅꯤꯀꯣ ꯑꯝꯇ ꯉꯥꯏꯈꯣ ꯋꯥ ꯐꯖꯅ ꯍꯥꯏꯅꯈꯤꯁꯦ ꯍꯥꯏꯕꯅꯤ ꯇꯥꯗꯦ ꯆꯥꯏꯕꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯅꯨꯡꯁꯤꯊꯣꯏ ꯀꯞꯂꯒ ꯄꯥꯄꯥ ꯅꯃꯧꯒꯤ ꯃꯔꯝꯒꯤ ꯏꯃꯨꯡꯁꯤ ꯀꯥꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯕꯁꯨ ꯍꯟꯖꯈꯤꯒꯦ ꯏꯃꯥꯅꯦꯕ ꯌꯨꯝꯁꯤ ꯂꯩꯕ ꯁꯨꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯑꯁꯨꯛꯀꯨꯏꯅ ꯌꯨꯝꯁꯤ ꯂꯩꯔꯛꯄꯁꯦ ꯏꯃꯥꯅ ꯑꯩꯕꯨ ꯃꯃꯧꯅꯤ ꯈꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝꯗ ꯍꯜꯂꯒ ꯂꯩꯔꯨꯅꯤ ꯐꯠꯇꯕ ꯃꯥ ꯆꯠꯈꯤ ꯏꯃꯧꯅꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯅꯦ ꯃꯅꯤꯅꯕꯨ ꯅꯨꯡꯁꯤꯊꯣꯏ ꯏꯃꯥꯅ ꯃꯁꯥꯒꯤ ꯈꯔ ꯁꯥꯎꯒꯟꯕꯅꯤ ꯅꯪ ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯒꯅꯨ ꯏꯃꯥꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯑꯩꯅꯁꯨ ꯏꯃꯥꯕು ꯋꯥꯈꯜ ꯇꯥꯔꯛꯅꯅꯕ ꯁꯣꯏꯗꯅ ꯊꯦꯝꯒꯦ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨꯅ ꯊꯦꯝꯕꯗꯒꯤ ꯅꯨꯡꯁꯤꯊꯣꯏ ꯃꯥꯁꯨ ꯀꯞꯄꯗꯨ ꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯃꯍꯥꯛ ꯍꯅꯨꯊꯪꯁꯤꯗ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯕꯁꯨ ꯆꯥꯏꯕꯤ ꯁꯤꯈꯥꯡ ꯆꯠꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯕꯤꯅꯣꯏ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯕ ꯆꯠꯂꯝꯗꯦ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯅꯨꯡꯁꯤꯊꯣꯏ ꯃꯍꯥꯛꯁꯨ ꯊꯥ ꯂꯦꯞꯂꯦ ꯄꯥꯎꯁꯤ ꯃꯄꯥꯝ ꯊꯥꯟꯗꯨꯅ ꯂꯩꯈꯤꯕꯤ ꯆꯥꯏꯕꯤ ꯃꯍꯥꯛꯁꯨ ꯇꯥꯔꯦ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯖꯗꯦ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯨꯒ ꯃꯥꯅꯒ ꯃꯃꯧ ꯅꯨꯄꯤꯁꯤꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯄꯥꯝꯗꯕꯒ ꯃꯁꯨ ꯎꯕ ꯐꯪꯗꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔ ꯈꯟ ꯋꯥꯈꯜꯗꯨ ꯄꯨꯕ ꯉꯝꯗ ꯃꯃꯧ ꯅꯨꯄꯤꯗ ꯇꯥꯏꯅꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯆꯥꯏꯕꯤ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥꯗꯨ ꯄꯤꯛ ꯊꯠꯂꯤ ꯃꯌꯨꯝ ꯆꯠꯅꯤꯡꯂꯕꯁꯨ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ ꯃꯌꯨꯝ ꯆꯠꯅꯤꯡꯂ ꯃꯇꯝꯁꯤꯗꯅ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄꯤꯗ꯭ꯔꯦ ꯃꯅꯤ ꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯒꯤ ꯃꯁꯥꯗꯨ ꯉꯥꯛꯇ ꯁꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯃꯥ ꯀꯧꯕ ꯆꯠꯄꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛꯈꯨꯝꯗꯅꯤ ꯅꯨꯡꯁꯤꯊꯣꯏ ꯆꯥꯛ ꯆꯥꯔꯤꯕ ꯃꯀꯨꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯆꯥꯛꯄꯨꯗꯤ ꯆꯥꯔꯤ ꯄꯥꯕ ꯑꯗꯣ ꯅꯃꯧ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦꯅ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯃꯧꯁꯤꯗꯤ ꯏꯃꯥꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯥꯗ ꯂꯩꯔꯤꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯗꯦ ꯅꯆꯥꯅꯨꯄꯥꯅ ꯆꯠꯇꯨꯅ ꯀꯧꯔꯨꯕꯁꯨ ꯏꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯄꯥꯕꯅ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯀꯧꯕꯤꯔꯨꯒꯦꯔꯥ ꯁꯤꯅꯤ ꯄꯥꯕꯅ ꯀꯧꯔꯕꯗꯤ ꯏꯃꯥꯗꯣ ꯂꯥꯛꯄꯁꯨ ꯌꯥꯏ ꯅꯣꯏ ꯆꯠꯂꯒ ꯀꯧꯔꯨꯒꯦꯗꯤ ꯀꯧꯔꯨꯁꯨ ꯑꯩꯗꯤ ꯆꯠꯄ ꯇꯜꯂꯤ ꯁꯛꯇꯥꯗꯨ ꯅꯨꯡꯁꯤꯗꯦ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯟꯗꯛꯃꯨꯛ ꯆꯠꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯀꯧꯕ ꯂꯥꯛꯔꯣꯏꯗꯧꯅꯤ ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯂꯥꯛꯇ꯭ꯔꯒꯅ ꯂꯥꯛꯆꯗ꯭ꯔꯦꯗꯅ ꯍꯟꯗꯛꯃꯨꯛ ꯀꯧꯕꯁꯤꯗ ꯅꯃꯥꯅ ꯁꯤꯀꯥ ꯈꯥꯡꯗꯅ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯑꯅꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯅ ꯇꯥꯍꯜꯂꯤ ꯃꯔꯤ ꯇꯠꯅꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯅ ꯍꯣꯏ ꯄꯥꯕ ꯍꯌꯦꯡꯁꯦ ꯅꯃꯧ ꯅꯨꯄꯤꯒ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪꯒ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯀꯧꯔꯒꯦ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯑꯁꯨꯝꯅ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯅꯤ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯃꯕꯥꯅꯤ ꯄꯨꯟꯅ ꯃꯃꯥꯕు ꯀꯧꯕ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯆꯥꯅ ꯃꯋꯥꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯦꯞꯊ ꯌꯦꯡꯂꯒ ꯂꯩꯖꯕ ꯆꯥꯏꯕꯤ ꯃꯆꯥꯒ ꯃꯃꯧꯒꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯏꯃꯧ ꯁꯅꯥ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦꯀꯣ ꯅꯨꯡꯁꯤꯊꯣꯏ ꯃꯅꯦꯝꯒꯤ ꯑꯃꯨꯛꯇ ꯇꯧꯗ ꯃꯇꯧꯗꯨꯗ ꯉꯥꯛꯆꯥꯅꯩ ꯑꯗꯨꯕꯨ ꯈꯨꯝꯕꯗꯤ ꯈꯨꯝꯂꯛꯏ ꯇꯧꯗꯦ ꯏꯃꯥ ꯅꯆꯥꯅꯨꯄꯥꯒꯩꯒꯅ ꯏꯃꯥ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥ ꯌꯨꯝꯗꯣ ꯏꯃꯥ ꯂꯩꯇꯕꯗ ꯌꯨꯝ ꯃꯥꯟꯗ꯭ꯔꯦ ꯏꯃꯥꯅ ꯉꯥꯡꯁꯛꯄꯗ ꯅꯃꯧ ꯆꯦꯡ ꯈꯨꯝꯖꯔꯣꯏ ꯆꯠꯂꯁꯤ ꯏꯃꯥꯁꯨ ꯏꯃꯧꯕꯨ ꯉꯥꯡꯂꯔꯣꯏꯅꯦ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯑꯣꯏꯔꯨꯔꯦꯅꯦ
ꯏꯃꯥ ꯏꯃꯧꯕꯨ ꯉꯥꯡꯂꯔꯣꯏꯀꯣ ꯃꯅꯤꯅ ꯏꯃꯥ ꯆꯠꯅꯕ ꯇꯧꯁꯤ ꯊꯦꯡꯈꯤꯅꯕꯅꯤ ꯅꯃꯧꯁꯦ ꯍꯧꯖꯤꯛꯀꯥꯟ ꯆꯥꯛꯇ ꯉꯥꯎꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯛ ꯂꯥꯝꯃꯩ ꯇꯧꯔꯅꯤ ꯆꯥꯁꯅꯨ ꯃꯇꯝꯅꯅꯤ ꯏꯃꯧꯅ ꯆꯥꯕꯕꯣ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯁꯨ ꯆꯪꯈꯤꯁꯤ ꯏꯃꯧꯅꯅꯦ ꯆꯥꯅꯤꯡꯕ ꯀꯔꯤ ꯀꯔꯤꯅೋ ꯂꯣꯏꯅ ꯂꯩꯈꯤꯗꯧꯔꯤꯅꯤ ꯏꯃꯥ ꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯂꯛꯈꯤꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯑꯁꯨꯝꯅ ꯆꯥꯏꯕꯤ ꯃꯥꯁꯨ ꯃꯆꯥ ꯃꯃꯧꯅ ꯂꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯔꯦ ꯆꯍꯤ ꯑꯃꯗꯨ ꯀꯔꯝꯅ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯊꯣꯏ ꯃꯥꯁꯨ ꯇꯦꯛꯇ ꯀꯥꯏꯗ ꯃꯆꯥ ꯐꯩꯕꯣꯛ ꯅꯨꯄꯥ ꯉꯥꯛꯇ ꯐꯪꯖꯔꯤ ꯂꯣꯏꯔꯦ ꯆꯥꯏꯕꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯊꯣꯛꯂꯤ ꯃꯃꯧ ꯑꯁꯤꯕꯨ ꯂꯥꯏ ꯂꯥꯠꯄꯒꯨꯝ ꯂꯥꯠꯈ꯭ꯔꯦ ꯆꯥꯏꯕꯤ ꯃꯥꯁꯨ ꯅꯨꯄꯥ ꯑꯃꯅ ꯃꯅꯪꯒꯟ ꯑꯗꯨꯗ ꯄꯨꯔꯒ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯅ ꯄꯝꯂꯒ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯨꯝꯊꯪꯅꯕ ꯃꯦꯝꯆꯥꯒꯤ ꯃꯃꯧ ꯍꯦꯟꯊꯣꯏ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯍꯤ 30 ꯍꯦꯟꯕꯤ ꯑꯩꯒꯤ ꯏꯃꯧ ꯈꯣꯡꯅꯦꯝ ꯆꯥꯕꯣꯛꯂꯔꯣꯏꯗꯕꯤ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ 이수 누빠 파이복 누빠 ngakta ani pibire nungaire maya kumba misu yawramlani tawribase mathangdasu asigum paibok poklabadi sabokado bisingsidinya aigi mo sabok loidabisina angang mising hengedau mali chaknaba mi yawdana ko salak sani hoi dehe chake saksasanu kaidawege angang haisidi khaya poktawni henthoi makoina karem kathaina haikriba mayam aduga hujiktada ikaiba phaurakle masana haikriba kangkri mayam adu lale haiba hujiktada khangjarakle asumna nungsithoi nungsijam masa ani duga imungdo harau tayamna nungaina pankirami